빨리 깜짝 놀랐어. 깜플리멘터리네. 넘어봐. 시간 없어. 시간 남겨봐. Hi ma'am, ma'am nungairibo, ma'am. Ngasidi hentak ta chatlaga achapot kay charusi ma'am imanabisingsu thengnadaba kuire aduga chiche amasu thengnase na haibako ado chatlaga kamay tobuno ni yingse adu chatriganda ise hana basan kunski embensa chatlaga pot kay kitang lege na tawibako ado pole budi haparoge to thengnabdo hana chatluraga thengnabdo adu hapake ado mathang yemnase ma'am bage se wakhan nungairamdrabane ba mayam haidi ko view ga ke sina hanje mi 40 mi 40 kitang yengbiya leirame ba ko adu ge se as kaino ne kaine khare demotivate to ba ko habit khalle du nongala mi 700 khare yengbiya le mayam thank you so much kai haidu no id mi tara yeng ga su yam dia me ba mi room amada mi tara lay bahay sa yam dana 50 layers yame to yam nungay mayam sumayna dum support of ibagi haidi consistently order ko ado oina ba taw rakhe ka ado mayam makata ba yung nurse ko bye 내가 say hi ito this is the hi ito koy Thailand girl angle se sumayna dum no ka yan mayam moise hek yo baga sigi chakhaugi mahi se hana puthupire adu yengbadadi sum thaktabagi haitare ko ambau thaktriba aduna kitanga haina ridwega male bako ado thakandadi yamna light oiraga mild oiraga yamna nungshiba manam amaga oiraga hawbdo oye hawgi yaudam se ba ama hawajana do aduga adugi hek mathangda complimentary amaga mapibire kupsu sisem hawi mayam aduga mathangda sigi yen kangsui se muklore adu sisem hawi mayam chamna hawbo oy singana maga ko boxoy ga Thank you, Chi. Okay. Aduga mayam mathangda alu chop se lae alu chop se masak yam phajabani ko piktak ka tawraga ado sisu dum hawba oye Kiriana, boxoy ai cha dun hay ma kong de. Sim. Sai kan cha hogo. Naturally. Hogo. For ang pagko ka. Nangin nito. Aduga mayam mathangdana wild mushroom ga chicken ga fry haitare sisisu yam hawe sisi amtang chadri edi ado mogisida chabasida yamna khara spicy oy mahau se thom morok loina changaga ko yam hawba oy thajadana Sinh hoạt âm là để phạt đảng hay hay
Ini ada bila dia pun tak tahu kat umur ya apa tu. Try kara yo mo ay. Tili dari siam special way sini. ꯑꯗꯨꯒ ꯃꯌꯥꯝ ꯃꯊꯪꯗ ꯑꯥꯂꯤꯑꯣ ꯏꯑꯣꯂꯤꯑꯣ ꯂꯥꯛꯑꯦ ꯑꯗꯣ ꯌꯥꯝ ꯍꯥꯎꯋꯦ ꯁꯤꯁꯨ ꯆꯤꯁ ꯀꯩꯀꯩꯒꯁꯦ ꯆꯞ ꯆꯥꯅ ꯑꯗꯨꯝ ꯍꯥꯞꯄꯦꯕꯀꯣ ꯃꯊꯛꯇ ꯄꯥꯔꯃꯦꯖꯟ ꯃꯆꯥ ꯃꯆꯥ ꯆꯥꯏꯔꯛꯏꯁꯦ ꯈꯪꯗꯦ ꯌꯥꯝ ꯍꯥꯎꯋꯦ ꯇꯣꯞꯄꯤꯡ ꯀꯩꯀꯩ ꯂꯣꯏꯅꯃꯛ ꯍꯥꯎꯋꯦ ꯑꯁꯤꯅ ꯑꯩꯕꯨ ꯑꯦꯡꯒꯜ ꯁꯣꯏꯅ ꯑꯃꯨꯛ ꯆꯩꯕꯤꯗꯣꯔꯤꯕꯅꯤ ꯆꯩꯕꯤꯔꯣ ꯌꯥꯔꯦ ꯐꯖꯩ ꯁꯤꯟꯗꯅ ꯑꯗꯨꯒ ꯃꯌꯥꯝ ꯏꯃꯥꯟꯅꯕꯤꯒ ꯑꯩꯈꯣꯏ ꯆꯦꯒꯅ ꯕꯔꯊꯗꯦ ꯀꯦꯛ ꯑꯃ ꯑꯣꯔꯗꯔ ꯇꯧꯕꯤꯔꯒ ꯂꯩꯔꯝꯃꯦ ꯇꯨꯃꯤꯟꯅ ꯑꯩꯁꯦ ꯚꯥꯞ ꯑꯣꯏꯁꯟꯗꯦꯕ ꯀꯩꯁꯨꯀꯣ ꯊꯥꯏꯅꯗꯤ ꯃꯌꯥꯝ ꯑꯩꯁꯦ ꯏꯃꯥꯟꯅꯕꯤ ꯃꯌꯥꯝ ꯂꯩꯔꯝꯃꯦꯕ ꯏꯃꯥꯟꯅꯕꯁꯨ ꯂꯝ ꯀꯩꯀꯩ ꯈꯨꯗꯤꯡꯒꯤ ꯁꯨꯝ ꯂꯩꯗꯅ ꯑꯌꯥꯝꯕꯅ ꯑꯗꯨꯝ ꯃꯤ ꯄꯨꯟꯗꯅ ꯈꯣꯠꯇꯅ ꯇꯧꯔꯝꯃꯦ ꯍꯧꯖꯤꯛꯇꯤ ꯃꯤꯁꯤꯡꯁꯦ ꯃꯊꯧ ꯂꯣꯏ ꯆꯤꯟꯅꯔꯦ ꯑꯩꯁꯨ ꯆꯤꯜꯂꯦ ꯃꯌꯥꯝꯁꯨ ꯆꯤꯟꯅꯕꯗꯤ ꯁꯨꯝ ꯄꯥꯎ ꯐꯥꯎꯅꯈꯤꯗꯕꯗꯣ ꯑꯗꯨꯅ ꯃꯤꯁꯦ ꯀꯅꯥꯝ ꯇꯤꯟꯅꯗ꯭ꯔꯦꯕꯀꯣ ꯃꯌꯥꯝꯁꯨ ꯇꯧꯕ꯭ꯔꯥ ꯇꯧꯔꯒꯗꯤ ꯀꯃꯦꯟ ꯍꯥꯏꯕꯤꯔꯛꯑꯣ ꯑꯗꯨꯒ ꯀꯩ ꯍꯥꯏꯅꯤ ꯑꯩꯗꯤ ꯁꯤꯗ ꯊꯕꯛ ꯇꯧꯕꯒꯤ ꯂꯩꯔꯤꯁꯤꯁꯨ ꯑꯗꯨꯝ ꯏꯊꯟꯗꯒꯨꯝꯕ ꯂꯩꯌꯦꯕ ꯃꯔꯛ ꯃꯔꯛꯇ ꯑꯩꯒꯤ ꯏꯃꯥꯟꯅꯕꯤꯁꯤ ꯊꯦꯡꯅꯕ ꯑꯗꯨꯒ ꯆꯤꯆꯦꯁꯤꯁꯨ ꯃꯔꯛ ꯃꯔꯛꯇ ꯌꯥꯝ ꯇꯥꯡꯅ ꯊꯦꯡꯅꯕ ꯅꯠꯇꯅ ꯊꯑꯣꯏꯅꯒ ꯊꯦꯡꯅꯗꯦ ꯍꯥꯏꯇꯥꯔꯦ ꯅꯨꯡꯁꯤ ꯌꯥꯝꯅ ꯃꯦꯃꯣꯔꯤꯅꯤꯀꯣ ꯕꯥꯔꯗꯦꯗꯤ ꯅꯠꯇꯦ ꯑꯗꯨꯁꯨ ꯑꯩꯈꯣꯏꯅ ꯑꯣꯏꯍꯟꯕ ꯍꯥꯏꯇꯥꯔꯦ ꯁꯤ ꯑꯪꯀꯪ ꯌꯥꯝ ꯅꯨꯄꯤꯁꯦ ꯑꯗꯣ ꯃꯊꯪꯒꯤ ꯕꯥꯔꯗꯦ ꯂꯥꯛꯄꯗ ꯐꯖꯅ ꯆꯥꯎꯅ ꯇꯧꯕ ꯉꯝꯕ ꯕꯥꯔꯗꯦꯅꯤ ꯀꯩꯅꯣ ꯕꯥꯔꯗꯦ ꯑꯣꯏꯍꯜꯂꯦ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯅ ꯃꯍꯜꯂꯦ ꯖꯃꯨ ꯌꯥꯎꯁꯜꯂꯛꯄꯅꯦ ꯈꯪꯗꯦ ꯑꯩ ꯁꯤ ꯅꯨꯄꯤꯁꯦ ꯆꯦꯆꯦ ꯅꯪ ꯍꯥꯟꯅꯤꯡꯒꯦ ꯂꯥꯛꯑꯣ ꯆꯦꯆꯦ ꯅꯪ ꯍꯥꯟꯅ ꯍꯣꯏ ꯑꯍꯟ ꯂꯦꯕꯔ ꯀꯥꯔꯗ ꯌꯥꯕꯅꯤ ꯂꯦꯕꯔ ꯀꯥꯔꯗꯤ ꯀꯣꯟꯁꯤꯗꯔ ꯃꯛꯇ ꯑꯗꯨ ꯂꯥꯛꯑꯣ ꯅꯪ ꯃꯦꯃꯣꯔꯤ 시래니 시래니 한번 오는데 나 인게 시로라 가 시로와 시래니 거 아이 모든 저기 하네 이 많이 비슷해 되지 봐 Tagat pa hen man kiba na. Nawa dungangi ko nang ngayon daw tuloy ni ba. Siya absal. Isa absal lo. Nawa dungangi ko nang daw tuloy. Isa absal lo ba. Ano pa do? Sinabi ni. Bakit? Next time si Marie di lang huli ko. Ano mo yan? Director ko lấy vô nè. Ở trong cái giấy là một phần một 16 Pro Max naman ko sila ꯑꯗꯨꯒ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯥꯔ ꯑꯣꯐ ꯗ ꯗꯦ ꯍꯥꯏꯇꯥꯔꯦꯀꯣ ꯃꯗꯨ ꯆꯥꯟꯁꯦ ꯂꯥꯛꯑꯦ ꯃꯌꯥꯝ ꯎꯁꯣꯞꯇ ꯀꯩꯗ ꯆꯥꯗꯕꯅꯦꯕ ꯁꯤꯒꯤ ꯄꯣꯠꯁꯦ ꯑꯩ ꯍꯩꯅꯗꯦ ꯍꯥꯏꯇꯥꯔꯦ ꯍꯥꯎꯔꯝꯒꯅꯤ ꯍꯥꯏꯕꯁꯨ ꯈꯪꯗꯦ ꯁꯦꯡꯅ ꯍꯥꯏꯔꯕꯗ ꯌꯥꯝ ꯅꯣꯛꯅꯤꯡꯕꯅꯦ ꯑꯩꯒꯤ ꯋꯥꯔꯤꯁꯦ ꯍꯥꯏꯗꯤ ꯁꯨꯛꯇꯥꯅꯤ ꯀꯥꯏꯅꯁꯨ ꯂꯩꯗꯅꯀꯣ ꯑꯗꯨꯒꯨꯝꯕꯗꯣ ꯑꯩꯈꯣꯏ ꯕꯣꯛꯈꯣꯏ ꯌꯥꯝ ꯄꯥꯝꯃꯦ ꯑꯗꯨꯒꯤ ꯃꯣꯏ ꯑꯗꯨꯝ ꯆꯥꯕꯗ ꯈꯥꯏꯌꯦ ꯈꯣꯠꯂꯦ ꯇꯧꯕꯗꯣ ꯑꯩꯒꯤ ꯋꯥꯈꯜꯗ ꯑꯗꯨꯝ ꯃꯥꯏꯟꯁꯦꯠꯁꯤꯗ ꯑꯩꯅ ꯃꯣꯗꯨꯖꯥꯟꯁꯦ ꯈꯥꯔꯝꯒꯅꯤ ꯀꯥꯏꯅ ꯈꯟꯕ ꯑꯩꯁꯦ ꯑꯈꯥꯕ ꯆꯥꯕꯁꯦ ꯍꯩꯅꯗꯦ ꯑꯊꯨꯝꯕꯁꯨ ꯍꯩꯅꯗꯦ ꯑꯗꯨꯑꯣꯏꯁꯨ ꯑꯈꯥꯕꯅ ꯍꯦꯟꯅ ꯍꯩꯅꯗꯦ ꯁꯨꯛꯆꯥ ꯆꯥꯗꯦꯕ ꯑꯗꯣ ꯃꯥꯗꯤ ꯌꯥꯝꯅ ꯍꯥꯎꯕ ꯗꯦꯖꯔꯠ ꯑꯃ ꯑꯣꯏꯔꯒ ꯂꯩꯔꯝꯃꯦ ꯑꯦꯁ ꯄꯔ ꯍꯦꯟꯇꯥꯛ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯀꯣ ꯍꯣꯏ ꯌꯥꯝ ꯍꯥꯎꯋꯦ ꯌꯥꯝ ꯐꯖꯩ ꯌꯥꯝ ꯊꯤꯅ ꯐꯖꯩ ꯑꯗꯨꯒ ꯃꯌꯥꯝ ꯕꯤꯜꯁꯦ ꯉꯥꯔꯨꯕꯥꯛꯇ ꯁꯨꯃꯥꯏꯅ ꯍꯥꯞꯄꯒ ꯐꯖꯅ ꯂꯥꯛꯑꯦ ꯌꯦꯡꯕꯗ ꯌꯥꯝ ꯅꯨꯡꯁꯤꯕ ꯑꯣꯏꯌꯦꯕꯀꯣ ꯏꯀꯣ ꯐ꯭ꯔꯦꯟꯂꯤ ꯑꯣꯏꯔꯒ ꯑꯗꯒꯤ ꯂꯣꯀꯦꯜꯁꯀꯤ ꯄꯣꯠ ꯆꯩꯁꯤꯡꯁꯦ ꯁꯞꯄꯣꯔꯠ ꯇꯧꯔꯒ ꯑꯗꯨꯒ ꯃꯌꯥꯝ ꯃꯦꯟꯗꯦꯇꯔꯤ ꯐꯣꯇꯣ ꯁꯦꯁꯟ ꯇꯧꯔꯦ ꯑꯗꯨꯒ ꯃꯐꯝꯁꯦ ꯅꯨꯡꯉꯥꯏꯌꯦ ꯍꯦꯟꯇꯥꯛꯀꯤ ꯃꯣꯏꯒꯤ ꯁ꯭ꯇꯥꯐ ꯀꯩꯁꯨ ꯂꯣꯏꯅ ꯅꯨꯡꯁꯤꯕꯅꯦ ꯐꯕꯅꯤꯀꯣ ꯃꯌꯥꯝ ꯑꯗꯨꯒ ꯃꯌꯥꯝ ꯑꯆꯥꯄꯣꯠ ꯀꯩꯀꯩ ꯆꯥꯔꯨꯔꯒ ꯑꯩꯈꯣꯏꯁꯦ ꯗꯨꯀꯥꯟꯗ ꯉꯥꯛꯇꯪ ꯈꯣꯡꯎꯞ ꯀꯩꯀꯩ ꯌꯦꯡꯕ ꯈꯣꯠꯄ ꯑꯗꯩ ꯄꯣꯠ ꯆꯩ ꯌꯦꯡꯉꯦ
ꯑꯗꯨ ꯂꯣꯏꯔꯒ ꯊꯥꯏꯂꯦꯟꯒꯤ ꯁꯣꯞ ꯑꯃꯗ ꯆꯪꯉꯦ ꯆꯤꯆꯦꯁꯤꯅ ꯃꯦꯀꯞ ꯌꯦꯡꯒꯦ ꯄꯣꯠ ꯆꯩ ꯌꯦꯡꯒꯦ ꯍꯥꯏꯅ ꯇꯧꯔꯒ ꯑꯗꯨꯒ ꯃꯥꯒꯤ ꯂꯩꯖꯕ ꯃꯥꯜꯂꯒ ꯃꯥꯗꯤ ꯑꯩꯒꯤ ꯂꯩꯕꯤꯔꯒ ꯂꯩꯔꯝꯃꯦꯕꯀꯣ ꯁꯣ ꯊꯦꯡꯛ ꯌꯨ ꯆꯦꯆꯦꯅ ꯑꯃꯨꯛꯀꯁꯨ ꯅꯨꯡꯉꯥꯏꯌꯦ ꯃꯌꯥꯝ ꯑꯩꯈꯣꯏ ꯌꯥꯝ ꯀꯨꯏꯅ ꯑꯗꯨꯝ ꯊꯦꯡꯅꯗꯦꯕꯀꯣ ꯇꯥꯡꯅ ꯎꯅꯖꯕꯅꯦꯕ ꯏꯃꯥꯟꯅꯕꯤꯒ ꯆꯤꯆꯦꯒꯁꯦ ꯃꯣꯏꯕꯥꯅꯤ ꯑꯗꯨꯝ ꯊꯦꯡꯅꯕ ꯀꯥꯟꯗ ꯑꯩꯁꯦ ꯑꯗꯨꯝ ꯋꯥꯈꯜꯁꯦ ꯅꯨꯡꯉꯥꯏꯌꯦꯕ ꯈꯪꯕ꯭ꯔꯥ ꯏꯃꯥꯟꯅꯕꯤꯁꯦ ꯋꯥꯁꯥꯅꯦ ꯋꯥꯁꯥ ꯄꯥꯝꯕ꯭ꯔꯥ ꯑꯩꯁꯦ ꯃꯌꯥꯝ ꯚꯣꯏꯁ ꯑꯣꯚꯔ ꯇꯧꯕꯗꯁꯨ ꯁꯤꯔꯦ ꯉꯁꯥꯏꯗꯒꯤ ꯃꯌꯥꯝꯁꯨ ꯍꯧꯖꯤꯛꯐꯥꯎ ꯑꯗꯨꯝ ꯌꯦꯡꯕꯤꯕꯒꯤ ꯌꯥꯝ ꯊꯥꯒꯠꯆꯔꯤ ꯁꯞꯄꯣꯔꯠ ꯃꯌꯥꯝ ꯇꯧꯕꯤꯕ ꯁꯞꯁꯀ꯭ꯔꯥꯏꯞ ꯇꯧꯕꯤꯔꯝꯃꯣ ꯑꯗꯨꯒ ꯀꯃꯦꯟ ꯀꯩꯀꯩ ꯈꯤꯇꯪ ꯊꯝꯕꯤꯔꯝꯃꯣ ꯀꯟꯇꯦꯟ ꯁꯖꯦꯁꯟꯒꯨꯝꯕ ꯑꯣꯏꯔꯁꯨꯀꯣ ꯂꯥꯏꯛ ꯇꯧꯕ ꯀꯥꯎꯕꯤꯒꯅꯣ I'll see you again. Bye.